ngasi phongkhiba tungan tungan Manipuri siphongsing amasum thokhiba thaudo wathok dagi maruoibe I pausing khonga saraga Manipur top channel gi maikedi myamda thamjage ahanbada ngasi phongkhiba se phongi editorial kalam dagi content ama puthok sarkana myamgi mafamda myamda thamjage content sigi mamingsina Mathangi CM Minister Kanano Haojik phawbagi di amamba wahang oiri heba ngasigi editorial kalam myamda thamjage February 19 amasung March 5 tangkak ani thokna pangthoklagadaba taraganithoi suba Manipur Legislative Assembly gi mikal matungda soidana lenglagadaba state sigi anob lenga kanana lusingadori haibedi CM Minister Kanano oigadori wang sigi pakum Haojik phawbagi di amambada lairi pakum laitribu wang oiri adubu taragamathoi suba state assembly matungdagi linglakhiba sungsinaba lengak sibu lusinglakliba aduga pangthoklagadaba mikhal sida su sit nifu dagi nifu manga fawo fangduna absolute majority fangani BJP khaktagi lenga ama laklagani hairiba BJP gi maikedi handaki mikhal sida ministerial candidate puthoktuna lauthoklaga mikhal si thengnarakpa oiragadi wangsigi sabsaba pakhum khak oidrabasu apun basit humpu makta lamba tawriba BJP goinadi nakhai sengle haba fawbadi yarabani adubo Haojik phawbagidi BJP gi maikedi CM ministerial candidate ni haiduna khudombi thilakpa leitri amorom dabudi khudombi thilakpa natragana thilaktabagi wafam nakal thamkhraga sungsinaba lengak sibulu singlakliba BJP gi maikedi CM minister amo lairibana wangsi hangningai budi oidrabane hangphamsu thoktrabane adubu February 9 English aniga kungani thoide nityapat suthekta leba thambal sanglenda senwasai English aniga kungani thoidagina kungo humdoi gi oina Union Finance Minister na Parliament table tokiba Union budget ki matangda BJP gi lusingba amasung oiriba Union Minister Bopendra Yadav na paumisingda phongdokiba wafam adugi matunginadi Manipur gi Mathangi CM Minister Kanano oigitagi haibu wangsi hangdaba yaraktri maramdi numituda paumisingla Union Minister na phongdokribadu BJP gi oina Kanana CM Minister oigitagi haibadu party sigi parliamentary board na lepkani haibani masina taklibadi Haojik pangthoklagadaba mikhal sigi phase animakta BJP na makhoi gi merep loina thadoklagasu absolute majority fangduna lengak semduna pairagani hairagasu kanada lengak tu lusing hangani haibasi laikhai tadri haibani party gi maikedi gi sungsinaba lengak sibu sahi manga yauna kinta handana pirai ngaktuna puthajarakhiba miyoisina adumak oikhigani haibu wafamsu dong launa haidoktri CM minister gi wafam di party gi parliamentary board na lepkani haiduna insinkhraga thangjinkhraga hongba sawba amana oiragani haiduna hekta haidokpa ngamdriba sin lai ipha phajinbadona tawkhriba karigino masibu BJP gi ministerial candidate puthoraktri basigi oigadra adubu sit yamna phangduna mathangi lengaksu khutpainaragani hairiba party asina ministerial candidate puthokpasu ngamdriba mathangdadi mangna oiragani haina mangjawnuna haidokpa ngamdriba karigino Haojik CM minister oiriba miyoisi maki assembly constituency digi mai Paklaroi haina Khanbadagira masimakti oiramgani thajade maramdi maki assembly segment da maka lamba tawgadori basi opposition congress ki mirep oirabasu subnatagi candidate amakhaktani sabsababudi mikhal gi result lauthoraglaba matungda khangadabani adubu mahakna mai pakani haibigi thajabadi yamna sauna lairi adubu mahakna mai paklaglagadi CM minister soidana oiragani haiba wafamdi party gi maikedi phongdokpa ngamdri masigi marol lairamgani maram sing leibadigi haidokpa ngamdabani maram sing adugi manungda thengnagadoriba tangkak anigi mikhal sing asisu yoramba yaribani adubu isam samada leibak apunbagi oina pangthokiba hokhiba parliament mikhal anidadi Narendra Modi bu prime ministerial candidate oina sungoi dauna puthoklaga mikhal thengnakibani mikhal ani makta BJP na mamangda amukta thokhidriba mongda mai pakhibani adubu adugomba thaudoktu Manipur dana tholakani haiduna sinda haijaragasu pukning lumlaba phibam amadi oihanba ngamdribani masina BJP gi wani Congress lomda yengluragana kamdauba CM ministerial candidate ki matangdari sammanari sanglaba sei taraga manga CM minister oiduna lengak pairakraba miyoisina CM minister oigani natragana makna party sigi CM ministerial candidate ni haiduna makhau pong laukthoktu na campaign sa tharakpa ngamdri
पार्टी सिगी मनुंगदसु समानबा लीडरशिप की क्राइसिस मायुनरी हाइबदा हेना हाइजिनबा अरानबो ओइगदरा ताम अहुमलक चीफ मिनिस्टर ओइरख्रबा मियोयमना मथंगदसु मांगना चीफ मिनिस्टर ओइगनी हाइदोक्सबा ngamdriba karigino माकी पार्टी की मैकेडिगिसु मा ओहेलगनी हाइरकपा करिगी ngamdribano aduga अतोप पार्टी सिंगना येंगलुरगना एनपीपी जेडीयू एनपीएफ आरपीआई अमसुम सीब सेनागिना कमदौबा पार्टी सिंगसिना मिरेप निफु हेना पुथोरकपा यावरगसु चीफ मिनिस्टरियल कैंडिडेट अममम पुथोरक्तुना मसिगी बैनर मखादा इलेक्शन कैंपेन सथबा ngamlaktriba karigino मसिगिसु मागी मागी ओइबा मानदबा मरम सिंग सोइदना लेगनी अदुबा हंदकी मिखल सिददी पार्टी अमतना चीफ मिनिस्टरियल कैंडिडेट सिंग पुथोकपा ngamdre अदुमैनमक मसि पुथोकनदे हाइदुना मिखल मतुंगी रिजल्ट लाउथोकलगा चीफ मिनिस्टर लैतबदी यारोय अमा नत्रगना अमदि सोइदना लाकनी मदुगिसु मथक्ता बोट हाइबिसिदी तमंग मनति खलुबना अमा थोलकपा अदुगा ओइरकपना अमा ओइरकलोय हाइबिसु यारुबा नत्रि पुनमक लाउथोरकदब रिजल्ट की मखा पोनगदौरिबनी मरम असिना हौजिक फावबददी मथंगी चीफ मिनिस्टर कनाना ओइगनी हाइबिसि अमंबो वाहंग अदुमक ओइरि हैबा ngasiगी एडिटोरियल कलम सि म्यामना थमजरमगे अदुगा मखा सथरक पोइना तोप मरुइबि पाउसिंग म्यामना पिजगे म्याम लोइ फोक तामिनसे मखा सथरक पोइना तोप पाउ मना यूक्रेन गी नोंगपोक थांबा लमदम गी सरक तो बॉम्ब टॉप कापसिलकले मियोय क्या लंजेनरे यानमक लेबकतिबा पाउ मनि म्याम हौजि हौजिक मलेमगे बि पाउद ख्वाइदगी क्राइसिस लैरिबा म्यामनसु तानिंगनिबा पाउ मसु ओइरिबनि यूक्रेन गी नोंगपोक थांबा लमदम गी सरकता आर्टिलरी सेल सा कया कापसिलकपदगी यूक्रेन गी लानमी सिंग अमदी रशियाना सौगतपा सेपरेटिस्ट सिंगी कांटेक्ट लाइन पोखाइबगी थौदोक सिंग कया अमा थोलकले मरासिदा लमदम अदुदा लेबा मियोइसा कया अमना सफगदबा मफम येंगदुना लंजेनख्रे हाइना ऑफिशियल सोर्स अमना फोंदोकली वेस्टर्न की लुसिंग बसिंगना सेक्सुअल वरोल पीरदुना हाइकिबदा रशियाना युमथंगनबा लेबाक सिंगदा अटैक तोरकपा याना ले यूक्रेन की माइके अहुमदा रशियाना लनमि लाख अमा लिसिंग यांखैरोम थाजिंदुना थमले मसिगी मथक्ता वारप्लेन अमदी हेवी इक्विपमेंट कया अमसु पुशिलक्तुना थमले थांगजा नुमितगी हौरगा रशियाना न्यूक्लियर एक्सरसाइज पांथोखरे युमथंगनरिबा बेलारसता कन्वेंशनल एक्सरसाइज पांथोखले लोइनना ब्लैक सी की समुद्र खोंगबान की सरुक्तगी रशिया की लान की जहाजिंग एक्सरसाइज पांथोखली हाइदि मरासिदा यूएस की माइकेदगी करिगुम रशियाना यूक्रेन दा अटैक सथरकपा थोकलबदि इंडियाना यूएस पु सपोर्ट तौरगनी हाइबगी थाजब वाफम फोंदोखरे यूनाइटेड स्टेट्स अमदि यूरोप की लेबाक कया अमनसु था कयागी मतमसिदा रशियाना यूक्रेन लंदासिनबा यानबा ओइदबा प्रसर कया अमा संदोक्तुना लाखली करिगुम रशियाना यूक्रेन लंदासिलकपा थोकलबदि ममांगी मतौगा मानदबा मोंग अमदा अचौबा सेंक्शन अमदी मायोक्नगनी हाइबगी सेक्शन वारेल पीख्रबनी रशियन प्रेसिडेंट व्लादिमीर पुतिन बु लुसिंगबा अनियसिना उनरग वरी सानदुना क्राइसिस असि रिजॉल्व तौनबगी वाफम खननबा तक्सिनख्रे अदुबु रशियानादि मखोइना यूक्रेन लांदानबा थौरांग तौबा लेते हाइदि जेलेंस्कीना मखातना हाइखिबदा हौजिक लैरिबा क्राइसिस असि शांति ओइना संताइनबा म पुरकनबगी दमकता यूक्रेनना डिप्लोमेटिकी ओइबा लंबीदा संसिनगनी थांगजनुमिता जेलेंसिना जर्मनी की म्यूनिटा पांथोखिबा इंटरनेशनल सिक्योरिटी कॉन्फ्रेंस हाइरिबदि रशियाना लान सोक्ननबगी दमक मरम चादना कायहौबगी थौवोंसिंग चथबा तारबसु यूक्रेन मदुगी पाखुम पिननबा थौरांग तौबा लेते मरासिदा यूरोपियन यूनियन की माकोक थोंबो ऑफिशियल चार्ल्स मिशेलना हाइखिबदा हौजिक लैरिबा वाफम अमदि रशियाना क्राइसिस असि वरी सानरगा संताइनबा पुरकपा पाम्ब्रा हाइबसिनी रशियाना मिसाइल संगेंग पांथोकपा मदिंगमखै परिंगदा मसिंग यामलबा लनमिसिंग थोमजिंदुना लैरगा आइखोइना शांतिगिदमक वरी सानबा मतम सुप्पगी ओइना हौदोक्तुना लैबा ngamlakloi यूरोपियन काउंसिल की प्रेसिडेंट ओइरिबा मिशेलना सिक्योरिटी कॉन्फ्रेंस ता वांगांगलदुना हाइखिबदा करिगम रशियाना मिलिटरी ओइबा एग्रेशन असि सथरकपा तारबदि आइखोइना अचौबा सेंक्शन अमना पाखुम पीदुना मदुगी रिएक्ट तौगनी थांगजनमित यूक्रेन की नोंगपोक थांगबदा लैबा सेपरेटिस्ट लीडरसिंग मपुंग फाना मिलिटरी की मोबिलाइजेशन तौननबा हुकुम तौख्रबनी अमदि सिविलियन सिंगबु रशियादा थाजिनखिनबा वाफमसु खंगनख्रबनी मसिगिदमक्ता रिबेल सिंग खुदुम चलिबा टेरिटोरीदा लैरिबा रेसिडेंट सिंगदा पासपोर्ट लाख 3 रोम हेना पीख्रे रशियन सिटीजन सिंग असि मिलिटरी की एक्शन की
justification ama oina sizinnarakpa yabagi khudongthiba leire separatist territory da leiriba official singna da Ukraine gi force singda artillery attack satharakpagi thaudokta civilian ani sire claim tawri haina pausna makhatana su fongdorakle loisilakpo oina to papa mana Ukraine bomb kapsilakle haidun Russia na criminal case pankre nongpok Ukraine bomb kya pokhai khre hari Ukraine da landana bagi damak maikay humdagi koisilaga leiriba Russia na makoigi Rostov lamdamna Ukraine gi paramilitary na bomb kapsilaktuna mi hana bkhona kre haina criminal case pankre hari Russian loan ngangba rebel singna khudum chanba nongpok Ukraine da su artillery shell sa kya pokhai khre hari Russia gi investigative committee na thadokhibu warol amagi matungina ngarang ayuk pung 5 dagi ayuk pung 3 faw gi manungda Ukraine rom dagi masak khangdaba singna rocket system kaya manum launch torakhi thaudo odu mi siba natragana sokpadi yawkhide investigation tawba hawre hairi Ukraine gi Donbas lamdam dagi Russia da refugee kaya marum sienaringai talakta Rostov lamdamna pokhai bagi thaudo kya thoki hairi amasum Rostov lamdam asida selakhiba refugee singi lepham amasum asabasa insang amasum hidak langthak yauna tai darkar roiba polam sing pinabagi damak sinlangnaba President Vladimir Putin na emergency ministry gi acting head ta khanganki haina pawgi source na su haiki Ukraine gi foreign ministry na di Russia gi SARS adu aran mani adugumba attack tawkhiba leiti haina phungdokhi field the lariba Ukrainian army officers singna su rebel singna kapsilakpada khut handana bo order tawrakli haina su phungdokhi maraksida Ukraine gi capital gift gi phango form gi matungina Ukrainian forces amasum Russia na support tawba rebel singi contact line da artillery shell sakya pokhai khre masigi khudong chaba lawraga Russia na landaba horakadra haina singnari matama de hekta lanjau thokpa yana leiba maramna Ukraine gi president Volodymyr Zelensky na maphamama de hekta unaraga wari sanasi haina Russian President Vladimir Putin gi maphamda haudokre Ukraine ingthaba purakna bagidama diplomatic lambida makhatana satkani haina Zelensky na Munich security conference ta phongdoki so hairi mangna Putin gi unana ba haudoki badugi matangna khudaki oinadi Russia gi mekedi gi pakum amata phangde hairi Zelensky na phongdoraklibi wafam si nongpok Ukraine gi rebel leaders singna makhoi gi lanmi araiba makai takhanaba order tawkhraba matungdani Russian lon ngangba Ukrainian refugee kaya su Russia da hondokli amasum makhoi lakh taret romda Russia da passport ta piri amasum Russian citizen sing khudong thiningai oire haina Russia na claim tawkiba maramna masigi khudong chaba lawrga military action lokhalakadra haina kan singnari haina su pausin phongdorage duga no update mya hujib Russia masu Ukraine go makata ba myam na pijarake myam miyeng tamina gi siani su channel sigi mekedi gi thamjare duga huji koina di matang sa lusinjarage amasum pathok sagi bla soikhibal anki bi yaur myam na ngak pigani and thank you